Hi mayam ꯑꯩꯒꯤ new blogta mayam ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ Q&Aꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯨꯏꯔꯦ ꯑꯩꯅꯁꯨ Q&Aꯁꯦ ꯁꯦꯝꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯑꯗꯨꯝ ꯁꯦꯝꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯃꯦꯟ ꯄꯥꯕ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯀꯤ ꯄꯨꯄꯨ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯂꯩꯈꯤꯗ꯭ꯔꯕ ꯊꯥ 3 ꯐꯥꯔꯦ ꯑꯗꯨꯒꯤ ꯊꯥ 3ꯀꯤ ꯃꯌꯥꯝ ꯆꯥꯛ ꯄꯤꯖꯔꯤꯕ ꯍꯥꯏꯕꯗꯤ ꯃꯤꯇꯥꯗꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯄꯨꯄꯨꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯈꯤꯕꯅꯦ ꯂꯥꯛꯑꯃꯨꯛ ꯑꯩꯈꯣꯏ ꯃꯦꯔꯥ ꯊꯥꯗ ꯅꯤꯉꯣꯜꯁꯤꯡꯅ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯍꯥꯗꯦꯕ ꯈꯨꯔꯝꯕꯒꯤꯗ ꯄꯨꯄꯨ ꯑꯃꯈꯛ ꯃꯁꯥ ꯉꯝꯗꯗꯅ ꯃꯌꯥꯝ ꯇꯧꯅ ꯏꯁꯩꯒ ꯁꯛꯇꯅ ꯍꯥꯏꯗꯤ ꯃꯥ ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯅꯤꯉꯣꯜ ꯃꯌꯥꯝꯅꯒ ꯏꯁꯩ ꯁꯛꯇꯅꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯨꯄꯨꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯊꯥ 3 ꯐꯥꯔꯦ ꯃꯥ ꯂꯩꯈꯤꯗꯕ ꯑꯗꯨꯗꯨꯒꯤ ꯉꯁꯤꯁꯦ ꯆꯥꯛ ꯄꯤꯖꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯆꯠꯀꯦꯅ ꯔꯦꯗꯤ ꯇꯧꯔꯝꯃꯤꯅꯤ ꯑꯗꯣ ꯉꯟꯃꯜꯂꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯁꯨ ꯑꯗꯨꯝ ꯄꯥꯊꯣꯛꯑꯝꯃꯒꯦ ꯀꯃꯦꯟꯁꯨ ꯌꯥꯝ ꯖꯥꯝꯕ ꯅꯠꯇꯦꯗ ꯁꯨꯝ ꯑꯃꯅꯤꯈꯛ ꯑꯩꯅ ꯈꯪꯒꯠꯂꯒ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯃꯌꯥꯝꯅ Q&A ꯁꯦꯝꯃꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯀꯃꯦꯟ ꯑꯃꯅꯤꯈꯛ ꯈꯪꯒꯠꯂꯒ ꯑꯗꯨꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯟꯁꯔ ꯄꯤꯔꯝꯃꯒ ꯑꯗꯨꯒ ꯑꯩ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯄꯥꯔꯛꯇꯣꯏꯕ ꯀꯩꯅꯣꯁꯦ Q&Aꯁꯦ ꯀꯩꯅꯣꯅ ꯑꯅꯨ ꯁꯤꯡꯍꯥ ꯈꯪꯉꯕ ꯑꯗꯣ ꯑꯅꯨ ꯁꯤꯡꯍꯥꯅ ꯍꯥꯏꯕ ꯅꯪꯗꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯈꯪꯉꯕ ꯑꯗꯣ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯑꯅꯨ ꯁꯤꯡꯍꯥꯗ ꯑꯩ ꯂꯨꯍꯣꯡꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯆꯍꯤ 2-3 ꯂꯩꯁꯥꯒꯤꯅ ꯂꯩꯒꯤꯅꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯄꯨꯔꯥ ꯂꯥꯏꯐ ꯑꯃ ꯄꯨꯔꯥ ꯆꯦꯟꯖ ꯑꯣꯏꯔꯕꯅꯦꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯔꯣꯏꯗꯕꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯀꯂꯛꯆꯩ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥꯅ ꯏꯁꯥ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯈꯟꯗ꯭ꯔꯤ ꯑꯗꯣ ꯑꯁꯤꯒꯤ ꯀꯃꯦꯟꯁꯦ ꯍꯥꯏꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯀꯥꯇꯤꯡ ꯀ꯭ꯂꯥꯁ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯗ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯅꯨꯄꯤꯔꯁꯤꯕꯨ KH ꯉꯥꯟꯊꯣꯏꯕꯤ ꯁꯤꯡꯍ ꯀꯣ ꯃꯥ ꯍꯥꯏꯕ ꯆꯦ ꯅꯪ ꯀꯥꯇꯤꯡ ꯀ꯭ꯂꯥꯁꯁꯦ ꯀꯥꯏꯗ ꯇꯝꯃꯤꯅꯣ ꯑꯦꯟ ꯊꯥ ꯀꯌꯥ ꯇꯝꯗꯣꯏꯅꯣ ꯑꯩꯁꯨ ꯇꯝꯅꯤꯡꯕ ꯑꯗꯨꯒꯤ ꯆꯦꯗ ꯃꯔꯝꯗꯣ ꯍꯪꯉꯤꯕ ꯍꯥꯏꯀꯣ ꯀꯥꯇꯤꯡ ꯀ꯭ꯂꯥꯁꯁꯦ ꯑꯩꯒꯤ ꯀꯥꯇꯤꯡ ꯀ꯭ꯂꯥꯁꯁꯦ ꯁꯤꯜꯆꯔꯣꯡꯄꯨꯔꯗ ꯇꯝꯃꯤꯅꯦꯕꯀꯣ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯀꯩꯅꯣ ꯅꯔꯁꯤꯡ ꯒꯂꯤꯗ ꯌꯥꯝ ꯁꯥꯡꯅꯕꯨꯗꯤ ꯆꯪꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁꯤꯜꯆꯔꯣꯡꯄꯨꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯔꯦꯅ ꯑꯗꯨꯒ ꯇꯝꯃꯤꯅꯤ ꯊꯥ ꯀꯌꯥ ꯇꯝꯗꯣꯏꯅꯣ ꯍꯥꯏꯁꯦ ꯊꯥ ꯃꯁꯤꯡ ꯍꯥꯏꯗꯤ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕꯒꯤ ꯇꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯅꯪ ꯍꯩꯇ꯭ꯔꯤ ꯐꯥꯎꯕꯗ ꯃꯆꯥꯗꯒꯤ ꯍꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯃꯆꯥꯗꯒꯤ ꯍꯧꯔꯛꯑꯒ ꯅꯪꯅ ꯑꯗꯨꯒ ꯕ꯭ꯂꯥꯎꯁꯇ ꯂꯣꯏꯁꯟꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏꯁꯤꯡꯅ ꯂꯤꯠꯄ ꯑꯩꯈꯣꯏꯒꯤ ꯕꯣꯝꯕꯦ ꯀꯥꯇꯤꯡꯗꯣ ꯑꯗꯨꯒꯤ ꯕ꯭ꯂꯥꯎꯁꯇ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯆꯥ ꯈꯨꯠꯅ ꯍꯥꯟꯅ ꯐꯣꯜꯍꯟꯒꯅꯤ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯇꯥꯔꯗꯤ ꯑꯗꯨꯅ ꯀꯝꯁꯦ ꯀꯝ ꯍꯥꯏꯗꯤ ꯅꯪꯅ ꯆꯠꯅꯤꯡꯗꯕ ꯗꯤꯟꯗꯨꯒꯤꯗꯤ ꯕꯟ ꯂꯩꯔꯛꯄ ꯃꯇꯝ ꯃꯦꯗꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯤꯊꯔꯛꯄ ꯃꯇꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯍꯤ 1-2ꯗꯤ ꯑꯗꯨꯝ ꯆꯪꯕꯅꯦꯕꯀோ ꯇꯝꯅꯤꯡꯉꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯝꯃꯣ ꯀꯥꯟꯅꯕꯅꯤ ꯍꯩꯖꯤꯜꯂꯁꯨ ꯍꯥꯏꯗꯤ ꯏꯁꯥꯅ ꯇꯨꯔꯒ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯝ ꯆꯪꯉꯤꯅꯀꯣ ꯐꯤ ꯈꯇꯪ ꯑꯃꯅ ꯀꯥꯏ ꯂꯩꯔꯗꯤ ꯇꯨꯔꯒ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯂꯤꯠꯄ ꯌꯥꯏ ꯑꯩꯁꯨ ꯃꯤꯒꯤ ꯈꯔ ꯂꯦꯝꯍꯧꯕ ꯑꯗꯨꯅ ꯃꯇꯠ ꯁꯝꯖꯜꯂꯒ ꯁꯨꯝ ꯇꯣꯞ ꯑꯃ ꯁꯨꯝ ꯑꯣꯏꯅ ꯂꯤꯠꯂꯦꯗꯅ ꯑꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯩꯅꯣꯅꯤ ꯀꯃꯦꯟꯅꯦꯕ ꯂꯝꯉꯥꯟꯕꯅ ꯍꯥꯏꯕ ꯀꯁꯥꯔꯒꯤ ꯂꯩꯁꯥꯕꯤ ꯏꯀꯥꯏꯒꯜꯂꯤ ꯌꯥꯝ ꯅꯥꯏ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯀꯁꯥꯔꯒꯤ ꯅꯨꯄꯤ ꯇꯧꯔ ꯏꯀꯥꯏꯒꯜꯂꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯗꯤ ꯑꯝꯇ ꯏꯀꯥꯏꯗ꯭ꯔꯕꯕ ꯂꯣꯏꯅ ꯏꯀꯥꯏꯅꯤ ꯉꯥꯛꯇꯅꯤ ꯏꯀꯥꯏꯕꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯒꯨꯟꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯃꯤ ꯑꯃꯃꯝꯗ ꯏꯀꯥꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯏꯀꯥꯏꯗꯣꯏꯅꯤꯅ ꯑꯗꯣ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯈꯪꯗꯦ ꯀꯁꯥꯔꯒꯤ ꯂꯩꯁꯥꯕꯤ ꯏꯀꯥꯏꯒꯜꯂꯤ ꯌꯥꯝ ꯅꯥꯏ ꯈꯪꯕ꯭ꯔꯥ ꯏꯀꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯃꯥꯏ ꯊꯥꯡꯒꯠꯂ ꯆꯠꯇꯥꯏ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯅ ꯁꯤꯁꯤꯅ ꯑꯩꯒ ꯑꯩꯈꯣꯏ ꯆꯥꯆꯧꯒꯒꯤ ꯊꯔꯣꯏꯒꯤ ꯃꯨꯛꯕꯥꯡ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒ ꯇꯧꯔꯛꯄ ꯀꯃꯦꯟꯅꯦꯕ ꯂꯣꯡꯖꯝ ꯆꯨꯅꯥꯏ ꯈꯪꯉꯕ ꯅꯁꯝꯗꯣ ꯐꯖꯅ ꯄꯨꯡꯈꯠꯂꯣ ꯌꯥꯗ꯭ꯔꯣ ꯏꯇꯩꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯇꯩꯃ ꯀꯧꯔꯛꯏꯁꯦ ꯀꯔꯤ ꯋꯥꯈꯜꯂ ꯏꯇꯩꯃ ꯀꯧꯔꯛꯏꯅꯣ ꯈꯪꯗꯦ ꯃꯣꯏ ꯃꯌꯥꯝꯕꯗꯒ ꯀꯣꯏꯅꯖꯥꯠꯂꯒꯅ ꯏꯅꯥꯎ ꯅꯨꯄꯥꯗꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯥ ꯏꯇꯩꯃ ꯀꯧꯔꯛꯑꯦ ꯑꯗꯣ ꯃꯁꯝꯗꯣ ꯄꯨꯡꯈꯠꯂꯣ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯃꯁꯝꯁꯦ ꯈꯔ ꯆꯤꯔꯥꯏꯁꯦ ꯁꯨꯃꯥꯏꯅ ꯄꯨꯡꯈꯠꯂꯒ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯥꯟꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯑꯁꯤꯁꯦ ꯊꯥꯗꯔꯗꯤ ꯁꯨꯝ ꯔꯥꯁꯤ ꯈꯔ ꯌꯥꯎꯋꯦꯅ ꯑꯩꯅ ꯑꯁꯤ ꯊꯥꯗꯖꯕꯅꯦꯕ ꯑꯗꯣ ꯅꯣꯏꯅ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯦꯁꯟꯅꯤ ꯃꯤ ꯃꯌꯥꯝ ꯁꯤꯒꯨꯝꯕꯅꯒ ꯊꯥꯗꯅꯕꯒ ꯌꯥꯎꯅꯔꯝꯃꯦ ꯁꯦꯝꯁꯣꯟ ꯋꯥꯀꯣꯡꯊꯦꯝꯅ ꯍꯥꯏꯕ ꯉꯥꯃꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯥꯃꯣꯏ ꯍꯥꯏꯗꯤ ꯉꯥꯗꯣꯅꯦ ꯉꯥ ꯑꯁꯥꯡꯕ ꯑꯃꯈꯛ ꯂꯩꯕꯗꯣ ꯉꯥꯔꯤꯟꯒ ꯃꯁꯛ ꯃꯥꯟꯅꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯥꯃꯣꯏ ꯍꯥꯏ ꯑꯗꯨꯅꯤ ꯉꯥꯃꯣꯏ ꯍꯥꯏꯕꯨ ꯁꯨꯁꯤꯜꯀꯥꯟꯇ ꯁꯤꯡꯍ ꯌꯥꯝꯅ ꯍꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯊꯔꯣꯏꯁꯦ ꯍꯥꯎꯕ꯭ꯔꯥ ꯁꯥꯏꯔꯦꯡꯗꯤ ꯍꯥꯎꯏ ꯈꯪꯉꯤ ꯍꯥꯏ
ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯎꯏ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯩꯔꯦꯡ ꯉꯥꯁꯨ ꯑꯗꯩ ꯊꯔꯣꯏꯁꯨ ꯑꯗꯨꯒꯒꯤꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯥꯎꯏ ꯍꯥꯎꯇꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯒ ꯀꯃꯦꯟ ꯂꯥꯛꯏꯕ ꯁꯨꯆꯤꯇ꯭ꯔꯥ ꯑꯌꯦꯛꯄꯝꯅꯀꯣ ꯕꯤꯅꯤꯇꯥ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯅꯤꯕꯣ ꯃꯊꯪꯗ ꯅꯣꯏ ꯇꯥꯆꯧꯒ ꯄꯥꯅꯤꯄꯨꯔꯤ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯇꯧꯔꯛꯀꯦ ꯃꯊꯪꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯉꯥꯏꯃꯤꯟꯅꯁꯤ ꯇꯥꯆꯧꯅ ꯄꯩꯁꯥ ꯂꯩꯇꯦ ꯃꯅꯤꯡꯗꯤ ꯂꯧꯔꯦ ꯅꯥꯎꯆꯥꯁꯤꯡꯅ ꯍꯥꯏꯕ ꯆꯨꯅꯥꯡ ꯒꯥꯟꯙꯤ ꯃꯦꯂꯥ ꯀꯣꯏꯕꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯅꯤ ꯕꯤꯅꯤꯁꯦ ꯋꯥꯒ ꯉꯥꯡꯗꯦꯀꯣ ꯈꯔ ꯆꯥꯎꯊꯣꯛꯏꯀꯣ ꯍꯥꯏ ꯋꯥ ꯉꯥꯡꯗ꯭ꯔꯒꯕꯨ ꯆꯥꯎꯊꯣꯛꯅꯕ ꯀꯧꯕ꯭ꯔꯥꯅꯦ ꯑꯗꯨꯝ ꯇꯟꯗꯅ ꯃꯨꯠ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩ ꯗꯤꯟ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩ ꯑꯗꯨꯝ ꯋꯥ ꯉꯥꯡꯖꯗꯕꯅꯤ ꯑꯗꯣ ꯋꯥ ꯉꯥꯡꯗꯦ ꯑꯩꯅ ꯍꯦꯛꯇ ꯆꯥꯎꯊꯣꯛꯏ ꯍꯥꯏꯕꯗꯤ ꯑꯗꯣ ꯕꯤꯅꯣꯃꯂꯥ ꯃꯅꯥꯎꯅꯨꯄꯤꯔꯣ ꯅꯪ ꯍꯥꯏ ꯕꯤꯅꯣꯃꯂꯥ ꯃꯅꯥꯎꯅꯨꯄꯤꯔꯣ ꯅꯪ ꯍꯣꯏ ꯃꯥꯅꯤ ꯑꯩ ꯕꯤꯅꯣꯃꯂꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ DTYꯅ ꯍꯪꯉꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯦꯝꯂꯇꯥ ꯔꯕꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯥꯏꯀꯣ ꯑꯗꯣ ꯃꯥꯅ ꯀꯃꯦꯟ ꯇꯧꯔꯛꯄꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯂꯧꯈꯠꯄꯒꯤ ꯇꯥꯆꯧꯒꯤ ꯂꯧꯈꯠꯄꯒꯤꯗ ꯆꯦ ꯃꯪꯂꯦꯝꯕꯤ ꯑꯦꯟ ꯕꯤꯃꯣꯜ ꯕꯤꯅꯣꯃꯂꯥ ꯕꯤꯅꯤꯇꯥ ꯀꯨꯏꯔꯦꯍꯦ ꯎꯗꯕ ꯉꯁꯤꯗꯤ ꯎꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯈꯪꯕ ꯃꯤꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯀꯅꯥꯅꯣ ꯍꯥ ꯑꯣ ꯍꯣ ꯀꯥ ꯕꯥꯕꯨꯗꯣ ꯃꯥꯏꯁꯨ ꯀꯩꯅꯣ ꯂꯩꯕ꯭ꯔꯣ ꯃꯥꯃꯣ ꯕꯥꯕꯨ ꯈꯪꯗꯦ ꯀꯀꯥꯔ ꯃꯥꯃꯣꯔꯥ ꯑꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯃꯦꯟꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅꯁꯨ ꯃꯥꯃꯣꯒꯤ ꯍꯥꯏꯗꯤ ꯃꯁꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯗꯨꯖꯥꯝꯁꯨ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏꯗ ꯂꯥꯛꯇꯕꯅꯤꯅ ꯑꯗꯣ ꯆꯤꯆꯦ ꯍꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯀꯁꯥꯔ ꯀꯗꯥꯋꯥꯏꯒꯤꯅꯣ ꯆꯦ ꯅꯪ ꯅꯕꯤꯂꯥ ꯃꯨꯐꯇꯤꯅ ꯍꯥꯏꯕ ꯀꯁꯥꯔ ꯀꯗꯥꯋꯥꯏꯒꯤꯅꯣ ꯆꯦ ꯅꯪ ꯑꯩ ꯀꯁꯥꯔ ꯃꯥꯆꯄꯔꯥ ꯍꯥꯏꯕ ꯈꯨꯟꯗꯨꯒꯒꯤꯅꯤ ꯀꯔꯤ ꯃꯑꯣꯡꯒꯤ ꯃꯤꯅꯣ ꯅꯣꯏꯕꯨ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯒ ꯑꯣ ꯑꯁꯤꯒꯤ ꯀꯃꯦꯟꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯕꯁꯟꯇꯤ ꯄꯨꯖꯥ ꯂꯥꯠꯄ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯁꯩ ꯇꯥꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯩꯗꯣ ꯍꯥꯏꯔꯛꯄꯅꯦꯕ ꯃꯅꯤꯇꯣꯝꯕꯤꯁꯤꯡꯅ ꯍꯥꯏꯕ ꯀꯔꯤ ꯃꯑꯣꯡꯒꯤ ꯃꯤꯅꯣ ꯅꯣꯏꯕꯨ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯒ ꯑꯗꯨ ꯌꯥꯝ ꯏꯔꯤꯇꯦꯠ ꯑꯣꯏꯔꯤꯗꯣ ꯏꯁꯩ ꯐꯖꯗꯦ ꯇꯥꯜ ꯌꯥꯎꯗꯦꯕꯨ ꯍꯥꯏꯕꯅꯦ ꯆꯠꯂꯅꯨ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯩ ꯐꯖꯗꯦ ꯇꯥꯜ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯍꯟꯁꯤꯡꯒꯤ ꯏꯁꯩ ꯇꯥꯖꯩ ꯄꯥꯝꯖꯩ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯑꯗꯨ ꯅꯨꯃꯤꯠꯀꯤꯗꯨꯗꯤ ꯅꯪ ꯄꯨꯡ 3:30 ꯇꯥꯔꯒ ꯆꯥꯛ ꯆꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯏꯁꯩꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯇꯦꯅ ꯍꯥꯏꯗꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯉꯥꯏꯕꯗꯤ ꯑꯗꯨꯝ ꯐꯝꯃꯒ ꯉꯥꯏꯔꯒ ꯃꯣꯏꯒꯤ ꯏꯁꯩꯗꯣ ꯁꯨꯝ ꯇꯥꯁꯜꯂꯛꯄꯗꯨꯁꯨ ꯋꯥꯗ꯭ꯔꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯏꯁꯩꯗꯨꯁꯨ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯍꯩꯅꯗꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩꯒ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯔꯣꯟꯁꯨ ꯈꯪꯗꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯏꯁꯩꯗꯨꯁꯨ ꯁꯛꯆꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯕꯣꯔꯤꯡ ꯑꯣꯏꯗꯅ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯨꯝ ꯍꯥꯏꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯗꯣꯀꯣ ꯌꯥꯝꯅ ꯇꯜꯂꯦ ꯈꯣꯠꯂꯦ ꯏꯁꯩꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯥꯎꯔꯤ ꯁꯨꯁꯤꯜꯀꯥꯟꯇ ꯁꯤꯡꯍ ꯑꯁꯤꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯄꯅꯦ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯤꯡ ꯀꯥꯕꯁꯦ ꯑꯩꯈꯣꯏ ꯄꯨꯡ 4:30ꯗ ꯂꯥꯛꯏ ꯃꯤ ꯑꯃꯠꯇ ꯐꯥꯎ ꯂꯩꯔꯝꯗꯦ ꯃꯥꯏ ꯋꯥꯔꯤꯁꯤ ꯆꯣꯛꯄꯅ ꯁꯤꯅꯤ ꯆꯤꯡ ꯀꯥꯕ ꯍꯥꯏꯁꯤꯗꯤ ꯄꯨꯡ 2 ꯐꯥꯎꯕꯗꯗꯤ ꯃꯤ ꯂꯩꯒꯅꯤ ꯗꯦꯁꯥ ꯃꯇꯝꯗ ꯑꯗꯨꯒ ꯃꯥꯒꯤꯁꯤꯗꯤ ꯀꯩꯅꯣ ꯄꯨꯡ 4:30ꯗ ꯂꯥꯛꯑꯦ ꯃꯥꯏꯗꯨꯗꯤ ꯁꯟꯗꯥ ꯇꯥꯔꯒ ꯂꯥꯛꯑꯦ ꯃꯤ ꯑꯩꯈꯣꯏꯅ ꯀꯝꯁꯦ ꯀꯝ ꯆꯠꯂꯦ ꯍꯥꯏꯕꯗ ꯄꯨꯡ 9:30 ꯃꯥꯄꯟꯗꯒꯤ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯗꯨꯒ ꯄꯨꯡ 1ꯗ ꯑꯗꯨꯝ ꯃꯤ ꯍꯟꯅꯔꯛꯑꯦ ꯅꯪꯗꯤ ꯃꯤ ꯍꯟ ꯂꯣꯏꯔꯒ ꯂꯥꯛꯑꯝꯃꯅꯤ ꯑꯗꯨꯗꯨꯅꯅꯤ ꯅꯪꯒꯤ ꯃꯤꯊꯥꯏꯗꯤ ꯄꯤꯖꯈꯤꯔꯣꯏꯗ꯭ꯔꯣ ꯑꯅꯨꯁꯤꯡꯍꯥꯅ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯁꯤꯗꯤ ꯑꯩ ꯃꯃꯥꯡꯗ ꯃꯥꯁꯦ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝ ꯃꯥꯜꯂꯦ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯑꯅꯨꯁꯤꯡꯍꯥꯏ ꯅꯪꯒꯤ ꯃꯤꯊꯥꯏꯗꯤ ꯄꯤꯖꯈꯤꯔꯣꯏꯗ꯭ꯔꯣ ꯂꯩꯁꯥꯕꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯥ ꯍꯪꯕꯅꯤꯗ ꯍꯥꯏꯀꯣ ꯃꯥꯁꯦ ꯑꯩꯁꯦ ꯂꯨꯍꯣꯡꯕꯁꯤꯗ ꯁꯨꯝ ꯍꯥꯏꯅ ꯂꯩ ꯑꯩꯅꯦ ꯂꯨꯍꯣꯡꯈꯤꯔꯣꯏ ꯂꯨꯍꯣꯡꯕꯒꯤ ꯀꯃꯦꯟꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯅꯨ ꯑꯗꯨꯒ ꯅꯣꯔꯠ ꯏꯁ ꯕ꯭ꯂꯣꯒꯔꯅ ꯍꯥꯏ ꯆꯤꯆꯦꯁꯦ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯏꯅꯝꯃ ꯑꯣꯏꯖꯔꯒꯦ ꯍꯥꯏꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯣꯔꯠ ꯏꯁꯀꯤ ꯕ꯭ꯂꯣꯒꯔꯅ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝ ꯃꯅꯝꯃ ꯑꯣꯏꯅꯤꯡꯉ ꯃꯥꯜꯂꯦ ꯃꯥ ꯍꯣꯏ ꯑꯩ ꯈꯪꯅꯕ ꯂꯩꯌꯦ ꯑꯗꯨꯝ ꯅꯣꯏ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯅꯅꯝꯃ ꯑꯣꯏꯕꯗꯣ ꯑꯗꯣ ꯃꯊꯪ ꯃꯄꯣꯛꯇ ꯑꯣꯏꯅ ꯑꯣꯏꯔꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯧꯈꯠꯄꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯌꯥꯝꯅ ꯆꯝꯕ
ꯅꯨꯡꯁꯤꯌꯦ ꯃꯅꯤꯄꯨꯔ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯥꯊꯤꯅ ꯈꯦꯠꯅꯩ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯥꯡꯖꯕꯅꯤ ꯑꯗꯣ ꯂꯥꯡꯖꯔꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟꯗꯤ ꯂꯣꯏ ꯇꯥꯕꯅꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯩꯁꯥꯕꯤꯁꯤꯡꯒ ꯁꯥꯊꯤꯅ ꯈꯦꯠꯅꯩꯌꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯒꯅꯣ ꯃꯅꯤꯄꯨꯔ ꯂꯩꯁꯥꯕꯤꯗꯨꯁꯨ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯑꯩꯅꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯟꯁꯇꯥ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕ ꯈꯪꯗꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯌꯥꯝ ꯆꯦꯡꯉꯤꯅꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯃꯣꯏꯅ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯅꯨ ꯂꯥꯏꯁ꯭ꯔꯝ ꯆꯤꯇ꯭ꯔꯥ ꯑꯦꯛꯄꯝꯅ ꯍꯥꯏꯔꯛꯄꯀꯣ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄ꯭ꯔꯦꯡ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯔꯛꯎ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯃꯗ ꯑꯩꯒꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯗꯣꯏꯁꯦ ꯑꯩꯁꯦ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯁꯦ ꯌꯥꯝ ꯍꯩꯒꯟꯗꯦꯅꯦ ꯑꯗꯣ ꯌꯦꯡꯒꯦ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯁꯤꯗꯤ ꯕꯦꯠ ꯀꯃꯦꯟꯅꯦꯕꯀꯣ ꯑꯩꯒꯤ ꯑꯗꯣ ꯕꯦꯠ ꯀꯃꯦꯟ ꯑꯣꯏꯔꯁꯨ ꯑꯩ ꯀꯔꯤꯝ ꯁꯥꯎꯗꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯃꯥꯒꯤ ꯃꯃꯤꯡꯁꯤꯒꯅꯦ ꯁꯨ ꯑꯦꯅꯦ ꯅꯨ ꯍꯥꯏꯀꯣ ꯁꯨꯅꯨ ꯍꯥꯏꯕ ꯃꯥꯜꯂꯤꯕ ꯃꯥ ꯍꯥꯏꯕ ꯁꯛꯇꯥꯁꯤꯒ ꯑꯩꯒꯤ ꯁꯛꯇꯥꯁꯤꯒ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯛꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩ ꯇꯧꯔꯒꯦ ꯅꯪꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯌꯦꯅ ꯈꯪꯉꯒꯗꯤ ꯅꯪ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯉꯨꯔꯅꯨꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯁꯛꯇꯥꯁꯤꯒ ꯈꯣꯠꯇꯥꯁꯤꯒ ꯍꯥꯏꯅ ꯁꯛ ꯍꯥꯏꯁꯤꯗꯤ ꯏꯁꯣꯔꯅ ꯁꯦꯝꯃꯛꯏꯅꯤ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯅꯥꯇꯣꯟ ꯄꯩꯒꯦꯔꯥ ꯃꯤꯠ ꯇꯥꯡꯒꯦꯔꯥ ꯂꯣꯏꯅ ꯏꯁꯣꯔꯅ ꯁꯦꯝꯃꯛꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯁꯛꯇ ꯃꯤꯒꯤ ꯐꯤꯒꯔꯗ ꯀꯃꯦꯟ ꯇꯧꯔꯣꯏꯗꯕꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯁꯨꯅꯨ ꯕꯣꯕꯣꯏ ꯖꯤꯔꯤꯅ ꯀꯃꯦꯟ ꯇꯧꯔꯛꯄꯅꯤ ꯁꯤꯅ ꯄꯂꯥꯔꯕꯣꯟ ꯊꯥꯕꯜ ꯆꯠꯄꯒꯤꯗ ꯅꯣꯏ ꯊꯥꯕꯜ ꯈꯨꯆꯣꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯊꯥꯕꯜꯁꯦ ꯌꯣꯛꯈꯠꯂꯤꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯥꯏꯁꯦ ꯊꯥꯒꯠꯂꯤꯔꯥ ꯊꯥꯗꯔꯤꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯕ ꯃꯥꯒꯤ ꯀꯃꯦꯟꯁꯦꯀꯣ ꯁꯤꯁꯨ ꯊꯥꯕꯜꯒꯤ ꯀꯃꯦꯟꯗꯅꯤꯀꯣ ꯔꯣꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯅꯣꯏ ꯀꯁꯥꯔꯒꯤ ꯊꯥꯕꯜꯁꯦ ꯂꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯈꯨꯆꯣꯡꯁꯦ ꯏꯪꯅ ꯂꯦꯝꯅ ꯆꯣꯡꯕ ꯑꯃꯠꯇ ꯎꯗꯦ ꯊꯨꯒꯠꯂꯥꯏꯒꯤ ꯈꯨꯆꯣꯡ ꯉꯛꯇ ꯃꯅꯤꯄꯨꯔꯒꯤ ꯊꯥꯕꯜꯗꯣ ꯎꯗ꯭ꯔꯣ ꯅꯣꯏꯕꯣ ꯍꯥꯏ ꯑꯗꯣ ꯃꯤꯒꯤ ꯑꯄꯥꯝꯕꯅꯦ ꯃꯤꯒꯤ ꯗꯤꯖꯥꯏꯟ ꯑꯍꯩꯕꯗꯣ ꯄꯨꯊꯣꯛꯑꯒ ꯇꯥꯟꯒ ꯆꯥꯟꯅꯅꯕ ꯆꯣꯡꯖꯕꯅꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯁꯤꯝꯄꯜ ꯆꯣꯡꯉꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯅ ꯎꯕꯗꯁꯨ ꯃꯌꯥꯝ ꯐꯖ ꯍꯥꯏꯗꯤ ꯃꯥꯏꯒꯤ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯑꯒ ꯆꯣꯡꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯍꯩꯅꯕ ꯆꯣꯡꯖꯕꯅꯤ ꯑꯍꯩꯕ ꯆꯣꯡꯖꯕꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯕꯅꯤ ꯀꯃꯦꯟꯒ ꯑꯃꯠꯇ ꯄꯥꯗꯕ꯭ꯔꯥ ꯁꯨꯖꯤꯀꯥꯟꯇꯁꯤꯡꯅ ꯄꯥꯏꯌꯦ ꯃꯇꯝ ꯁꯪꯗꯗꯅ ꯇꯧꯕꯅꯦ ꯉꯁꯤ ꯄꯥꯔꯛꯏꯁꯤꯗꯤ ꯀꯤꯡꯗꯦꯝꯅ ꯍꯥꯏꯔꯛꯏꯕ ꯆꯤꯆꯦ ꯅꯪ ꯅꯤꯇꯤꯟ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯔꯛꯎꯀꯣ ꯅꯤꯇꯤꯟ ꯍꯥꯏꯔꯤꯕ ꯃꯃꯤꯡꯁꯦ ꯑꯩ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯒ ꯑꯩ ꯇꯥꯖꯔꯤ ꯆꯤꯆꯦꯅ ꯑꯩ ꯈꯪꯗꯦ ꯅꯤꯇꯤꯟ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯑꯩ ꯇꯥꯕꯧ ꯇꯥꯗ꯭ꯔꯤ ꯅꯪꯅ ꯍꯥꯏꯔꯒ ꯉꯁꯤ ꯈꯪꯉꯤ ꯑꯗꯨꯗꯩ ꯑꯁꯤ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯊꯔꯣꯏꯒꯤ ꯃꯨꯛꯕꯥꯡꯗ ꯇꯥꯆꯧ ꯏꯕꯥꯅꯤꯒꯤꯗ KSH ꯁꯃꯔꯦꯟꯗ꯭ꯔ ꯁꯤꯡ ꯍꯥꯏꯅ ꯍꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯑꯣꯏꯒꯤ ꯈꯨꯠꯅ ꯆꯥꯏꯁꯦ ꯖꯦꯡ ꯅꯨꯡꯉꯥꯏ ꯆꯞ ꯃꯥꯟꯅꯩꯅꯦ ꯖꯥꯏ ꯑꯩꯅꯦ ꯑꯣꯏꯒꯤ ꯈꯨꯠꯅ ꯆꯥꯕ ꯅꯠꯇꯦ ꯖꯦꯠꯀꯤ ꯈꯨꯠꯅ ꯆꯥꯕꯅꯤ ꯃꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯥꯛꯀꯅꯤ ꯚꯤꯗꯤꯑꯣꯗꯣ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥꯗꯒꯤ ꯅꯝꯕꯗꯨꯅꯅꯦ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯇꯧꯔꯤꯅꯤꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯆꯤꯇ꯭ꯔꯥ ꯑꯌꯦꯛꯄꯝꯅ ꯋꯥꯏ ꯇꯩꯕ ꯌꯥꯝ ꯍꯩꯌꯦ ꯂꯩꯁꯥꯕꯤ ꯁꯨꯄ꯭ꯔꯤꯌꯥ ꯁꯃꯨꯔꯥꯏ ꯗꯥꯏꯔꯤ ꯃꯥꯅꯁꯨ ꯍꯥꯏꯕ ꯆꯦ ꯁꯨꯄ꯭ꯔꯤꯌꯥꯅꯤꯀꯣ ꯁꯤꯁꯦ ꯃꯥꯅꯁꯨ ꯍꯥꯏꯕ ꯋꯥꯏ ꯇꯩꯕ ꯌꯥꯝ ꯍꯩꯌꯦ ꯂꯩꯁꯥꯕꯤ ꯃꯥꯅꯤꯒꯤ ꯀꯃꯦꯟꯁꯦ ꯆꯞ ꯃꯥꯟꯅꯔꯤ ꯋꯥꯏ ꯇꯩꯕ ꯍꯩꯌꯦ ꯑꯩꯁꯦ ꯊꯦꯡꯛ ꯌꯨ ꯋꯥꯏ ꯇꯩꯕ ꯍꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯣ ꯋꯥꯏ ꯇꯩꯕꯗꯤ ꯍꯩꯇꯕꯗꯤ ꯀꯃꯥꯏꯅ ꯍꯩꯔꯣꯏꯗꯣꯔꯤꯒꯦ ꯂꯩꯕꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯍꯣꯏ ꯄꯀꯥꯒꯤꯗ ꯇꯩꯕꯒ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯇꯩꯕꯒꯗꯤ ꯃꯥꯟꯅꯔꯛꯇꯦ ꯈꯦꯠꯅꯔꯛꯏ ꯄꯀꯥꯗꯤ ꯑꯗꯨꯝ ꯖꯔ ꯅꯥꯟꯈ꯭ꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛꯇꯤ ꯐꯖꯅ ꯍꯥꯏꯗꯤ ꯃꯀꯣꯏ ꯃꯥꯟꯅꯅ ꯀꯣꯏꯅ ꯇꯩꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯁꯨꯝ ꯇꯩꯔꯒ ꯁꯨꯝ ꯍꯩꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯩꯔꯗꯤ ꯑꯗꯨꯝ ꯍꯩꯔꯛꯇꯣꯏꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯐꯛꯂꯥꯡ ꯇꯩꯕꯩ ꯑꯣꯏꯔꯁꯨ ꯃꯈꯥꯗ ꯇꯩꯕꯩ ꯑꯣꯏꯔꯁꯨ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯐꯛꯂꯥꯡꯒꯤꯅ ꯈꯔ ꯊꯥꯅ ꯍꯥꯏꯗꯤ ꯅꯞ ꯂꯥꯎꯅ ꯇꯩꯗꯣꯏꯅꯦ ꯅꯞꯅꯕꯒꯤ ꯐꯛꯂꯥꯡꯗꯨꯒ ꯑꯗꯨꯗꯒꯤ ꯃꯈꯥꯒꯤꯅ ꯑꯃꯨꯛ ꯑꯗꯨꯝ ꯈꯔ ꯆꯣꯂꯤ ꯇꯧꯔꯒ ꯑꯗꯨꯅꯤ ꯂꯩꯕꯥꯛꯀꯤ ꯌꯨꯝꯒꯤ ꯂꯩꯕꯥꯛꯀꯤ ꯌꯨꯝꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯉꯒꯗꯤ ꯁꯨꯝ ꯈꯪꯉꯝꯒꯅꯤꯕꯀꯣ ꯂꯩꯕꯥꯛꯇ ꯋꯥꯏ ꯇꯩꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯇꯩꯔꯒ ꯐꯖꯅꯤ ꯑꯗꯨꯗꯣ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯨꯅꯤ ꯍꯩꯇꯕꯁꯨ ꯌꯥꯗꯦ ꯀꯩꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯒ ꯄꯨꯝꯅꯃꯛ ꯍꯩꯕ ꯃꯊꯧ ꯇꯥꯏ
ꯀꯃꯦꯟꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯝꯃꯦꯕ ꯑꯩꯅ ꯀꯃꯦꯟꯁꯦ ꯈꯟꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨꯒꯤ ꯄꯨꯊꯣꯛꯄꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯂꯧꯈꯠꯄ ꯌꯥꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯨꯝ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗ ꯀꯩꯅꯣ ꯇꯧꯒꯗꯕꯗꯨꯁꯤꯡꯗꯣ ꯑꯗꯨ ꯀꯃꯦꯟꯗꯣ ꯈꯤꯇꯪꯇꯅꯦ ꯑꯩꯅ ꯂꯧꯈꯠꯂꯒ ꯃꯌꯥꯝꯗ Q&A ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩ ꯀꯔꯤꯝ ꯈꯪꯖꯄꯣ ꯅꯠꯇꯦꯕ ꯁꯨꯝ ꯑꯩꯅ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗꯨꯗ ꯑꯩ ꯁꯨꯝ ꯑꯟꯁꯔꯗꯣ ꯄꯤꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯀꯩꯅꯣꯒꯤ ꯊꯥ 3ꯒꯤ ꯆꯥꯛ ꯆꯥꯕꯗꯣ ꯑꯗꯨꯒ ꯆꯠꯇꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯣꯡꯁꯨ ꯇꯥꯔꯝꯃꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝ ꯃꯤꯅꯦꯕ ꯄꯨꯄꯨ ꯂꯩꯇ꯭ꯔꯤꯗꯣ ꯃꯌꯥꯝ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯒ ꯃꯐꯝ ꯌꯧꯔꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯍꯥ ꯇꯨꯝꯍꯧꯔꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯅꯣꯡꯃꯀꯁꯦ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯇ ꯆꯪꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯡꯒꯣꯟꯗ ꯂꯩ ꯑꯌꯥ ꯍꯧꯖꯤꯛꯇ ꯇꯨꯝ ꯍꯧꯒꯠꯂꯛꯏꯅꯤ Hello guys, welcome back. ꯆꯥꯛ ꯇꯥꯛꯑꯦ ꯆꯥꯅꯈ꯭ꯔꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡ 이제 집부터 걸어. ꯆꯥꯛ ꯆꯥ ꯂꯣꯏꯔꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯍꯟꯅꯕꯒꯤ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯆꯠꯂꯒ ꯃꯥꯟꯗꯣꯞꯇ ꯆꯪꯕꯗꯣ ꯃꯤ ꯉꯥꯛꯇ ꯂꯩꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯒ ꯑꯗꯣ ꯍꯜꯂꯛꯑꯒ ꯃꯣꯏ ꯄꯣꯠ ꯍꯣꯟꯕ ꯀꯔꯤ ꯀꯔꯥꯡ ꯌꯥꯎꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯇꯤ ꯑꯁꯤꯁꯤꯅꯤ Q&Aꯒ ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯆꯠꯂꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯁꯨꯝ ꯅꯧꯅ ꯆꯪꯉꯛꯄ ꯃꯤ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯅ ꯊꯣꯛꯈꯤꯅꯣꯕꯀꯣ ꯍꯥꯏꯗꯤ ꯑꯅꯧ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕ ꯐꯪꯅꯕꯒꯤ ꯑꯗꯣ ꯑꯩꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯦꯅꯤ ꯍꯪꯅꯤꯡꯕ ꯑꯦꯅꯤ ꯂꯩꯗꯅ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ